Matamgi Manipuri Wari channel asibu tabiriba khwai pumnamakpo taram nokjeri ngasasam hausango Nuja Thoibi taruk suba tangak amok puduna lakjeri mayam punna taminarasi Laijadu khonjal kana lauraga haugalai sor thabet holi aduga phamung mayaidu da phami makhultuna mamaidu da tap tap pai mamaidu maso humangak te ngairamle mamai da karing bo humang singdo tapna nan thokle manglando khiba thokdok tu tapna ningsing lai aduga mamittu dagi mapiso tap tap tarakle machinda so tapna solai mama papa mamang thaki wari ni sanahal company dagi masa khara nungai te haiduna yumdangan halakpani imungna tapna changsilaklaga sofa da phamlaga majabu kawi papa ki maja angang majau lainje sumapagi khonjal tambaduda kadagi thoraklaga mapagi manakta chensilai majana chensilakpaduda sanahal su phamlambadu hawgatli lainje su sanahal gi khwangduda konsiladuna papa achapo lerakbra sanahal nokfitawraga majabu nungsina yengduna hairai lady Majagi papa na achapo lady namadi kadai chakre lain jadu mathak lom duda makutu thilladuna mathakta philausan bachatki papa sanahal so majabu pamkhalaga sofa duda phammi aduga mage bag dudagi chocolate ani khak longthoraklaga lain jadu piraduna nang chiche ki mapibiru chalo lain jadu peri papa Indon chana aingon nang handi phuini ne sanahal do kashum khandana phagita thorakli phuboi ramoida phagi do boiramni phagi do gonate papa asing mai phuini chichi ga lai di munabagi indom chana ne mai de khupak na thara ini ihe adugi nangi na dom chana phuri do matung da di chichi ga lai di munaba ya de ko phajana sanamina ga dawni lai jadu mago ka du nom na duna Hai papa Moi baba hanbira edana Thabasu pirol singdu puraga sanahal galai jagagi managta jangsilaktuna phamli Masidi hakjang sunungai te wamandana gantan hekte imdhalabani Thabasu pi singdu thapjin khamnakle Adudi phamungda pothabi rodana Mama aigi samse kakthalasi ai humang yam sawi Lain jana mama ding naga hairakpani sana sumajada nungsining laduna papa ki maja samkakpa yade ko nupi haisedi sam sangbana hena phajabani aduga kheng lawa yade ing tapkadawani samgaten ba phirol chaklon inthi nungai na setabi matat sepi nupi do papa di pamdi ne aigi chade mitai nupi singbi oigadawni phije chakcha ningom chumna setuna mitai nupi amagi chapchaba guncheng gadawni Lai jadu mapana hariba wando munna taraduna Hai papa ai samkakpiu hairoye Thabadu nok fit katawaduna Ichade hayeng chawraga Kevin Griu hendoinida Haukiba thawdok tu ningsinglaga milu anidagi pirangso atada khamlaitana sintharai makutuna samdu paikhalanga samduda munnenglaga majindaso pendana sonjari Papa gya thang kasi sunat chana induna lahiri papa anubu mama gya pambadi na chay na thungan bangam gada mandi mama ay bayam na wari ay maso nakoy ni ganagta thambi yung mama Lai jadu hik kapli ahing dumadi kapna dumag nungan kre Asum na matam khara hawkre ayuk amani lai jaso school nang laroi dra pakhat jaduna jagi sing prap hotnei wal da theli bok lok tu da so thabak tongna amuk su yengle tanja du da Nancy du hakam wawa jalanga chakhom na changlakle laja ai cha de lai jadu irol lambani machena cha hairak padu da iron madu thamlanga mamai du phalai thorakle che cha singkre Salo haira Nancy du yam kakna Sandadi aying mudu dum thakadro
yam thuna salo Lain Josu tauramliba thabaktu thadoklaga jadomak sahali tanjanuda ritusu chakhumda changlei makona pairiba firoldo chairda thamlaga laijade ingnaga hairakli laija nang chak tu loraga nang kakagi phore ani se iron tau tho ko Indomcha aidos hey wa maka tarakanu ko aina tau haidi tau nang school chatpa chataba ai khangde ne Lain Josu tumina laikri jado hairaga Nancy da piri Nancy su jado lauraga thakna mamade ingladuna Imam ai birthday du koidri kamain tau sige kamaina tau sige haidi kainu ne changna pangthoklaga loiri kainu Nancy jado ngtang chingladuna asengbai ma handakti khara chawna tausi ainge friend makai so loinen bain tawragi tau nang papa da so hairagi kari tausige do horen khanarasi Laijadi magi to fam thokpadu adumak tawraga lei sanariba wari tu taseludrei jakta thiba loiramlaga rituna chair mathakta thamliba furitto tamna lauraga chakhumdagi thokige tawi laija ngai khomta Lain Josu mamai du tamna lei thorakli ichi kai haige nang school da wayam na ngang tumin legada ba aduga nupana kawra asune khomba yaroi Lain Jodu mamai da luk tharaduna haije chalo yare Laija tumina thorakli rumama da changlaga furit ani do iron sasat tawri furit do iron tawba loirakpada pongde mapal makhai taram dawri pungdu yengbada mami do khanglaw long thorai thengkre haibagi matango hathu magi rom da chensilakduna mapi maro loiseli mana loiselingai nensiri jatkre asomda punsibaso lembina hanjin hawdoklabani aduba hawgalu yande mana ngamnabadu magtumli lembisu sawningladuna isang bucket ama pairga punsibagi kata majangsilai punsibadi phamungduda krokrona khoklaga nungaina tumli lembisu phamangduda leplaga akanba khonjalda lawrakli sana hey sana punsibaso tumba thugaibagi sawningni bahaido oiramale machinga thiraduna khumlakli Noi budget siraba haima kaya na mathong chari ba ngang no ne hawgalo hai bani menang ba ising sai jalawra Punsibadu thawangi sa sadana hajulo kaino kaya do shitri ba ngang no ne school se theng khra ba ni ne hawgalo me sana nang ka chaw go sungai daga leiri me nang ba noi dong ni mo daw ai dinga se school jaba sungam ngam swai da pepa yam ngang lan mang nungai ri nang hawgat pangamlaroi haira ahoi ngamjadrabado lembisu ngasiri tawargi matangom isang bucket do punsibagi masaduda jor hek thaijeli punsibadu khangbre khangi phok hawgalli masa pumbai singna pamchochole punsibadu khangboi kari woi araibi thandana sawgalai konjol de kalapna kainima nang daiduba mi happa ngamgada mi hunne ma nang do hajinga haraga hekta jor hek thaijeli ne adu khangbra aina ngasi nang bahang dora ise kayam kuire yam thuna ne barum de chang aduga school dress asa loisilaga akhada yam thuna kumlo pung mapal makhai tarabani hen basu chak chaudri bani nang ngai hauri bani angang se na ngai bada school jata ba yaroi mamana hari do kumde besumani do khangsuk chukjelenga yam sangna phamungdagi panjong tharai sawin bani haidana mamagi mamangda ikaiba khangdaba makai seliba tawal do lawthoklaga mamaya jorpa do taithoklaga tawal do lembi mamai do langsilakli lembi do ngangakna haima karino misana nang toidu ba punsiba do yam sawna magi ko dress do hangdoklaga school dress do phatphat jingthoi aduga yam thuna khangraw do setjeli lembi do ngangakna sana nang mo breast kam da tawdri ne hey punsiba machindo arayo makai tamthoklaga kaigi brush no tawrui imana pamne se school chapa do natro ai chale ado hairam laga punsiba choli tawa masam do maso hati leliba fruit ka do so godam do sepraina pripa laga necktie ga do fruit ki color do da kibi banate khauri charam da krak lasilaga kiraga makuna mana school bag pairi aduga makuna maduna blazer do pairaga lebak do sro chingli khongam tong ni do maso moja do hamte yam sauna chokan kalaga room do dagi thokri
ꯂꯦꯝꯕꯤꯗꯤ ꯃꯆꯥꯒꯤ ꯕꯣꯌꯣꯁ ꯑꯗꯨ ꯎꯔꯒ ꯃꯈꯨꯠꯇꯨꯅ ꯂꯋꯥꯏ ꯄꯥꯏꯔꯒ ꯃꯈꯥꯗ ꯉꯦꯛ ꯐꯝꯊꯔꯒ ꯂꯩꯍꯧꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥꯗ ꯀꯨꯝꯂꯛꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯐꯅ ꯁꯥꯎꯔꯁꯨ ꯃꯅꯥꯎ ꯅꯨꯄꯥꯗꯤ ꯀꯥꯎꯗꯦ꯫ ꯃꯌꯥꯏ ꯀꯥꯗꯨꯗ ꯈꯣꯟꯖꯥꯎ ꯊꯥꯗꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯍꯦꯟꯕ! ꯍꯦꯟꯕꯧ! ꯆꯠꯁꯤꯜꯂꯥꯎ! ꯍꯦꯟꯕꯗꯨ ꯀꯤꯆꯟꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯇꯥꯆꯧꯕ, ꯆꯥꯛ ꯈꯤꯇꯪ ꯆꯥꯈꯤꯁꯦ, ꯀꯤꯆꯟꯗ ꯆꯪꯉꯣ꯫ ꯑꯩꯗꯤ ꯆꯥꯔꯔꯣꯏ, ꯅꯪ ꯆꯥꯔꯒ ꯂꯥꯛꯑꯣ, ꯑꯩ ꯊꯣꯛꯑꯦꯀꯣ꯫ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯕꯁꯨ ꯄꯥꯈꯠꯅ ꯀꯤꯆꯟꯗꯒꯤ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯣꯀꯦ ꯔꯣꯖꯔ, ꯑꯩ ꯂꯥꯛꯑꯦ ꯇꯥꯆꯧꯕ, ꯍꯣꯔꯦꯟ ꯍꯜꯂꯛꯑ ꯆꯥꯔꯁꯦ꯫ ꯂꯦꯝꯕꯤꯁꯨ ꯃꯆꯥꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯔꯥꯁꯤꯁꯨ ꯃꯆꯥ ꯑꯅꯤ ꯆꯥꯛ ꯆꯥꯈꯤꯗꯕꯒꯤ ꯃꯈꯨꯠꯇ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯑꯃ ꯄꯥꯏꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯂꯦꯝꯕꯤꯗꯨ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯂꯗꯨꯅ ꯁꯅꯥ, ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ! ꯄꯨꯟꯁꯤꯕꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯦ꯫ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯔꯥꯁꯤꯅ ꯃꯥꯡꯒꯣꯜ ꯌꯧꯅ ꯆꯦꯟꯊꯣꯔꯛꯄꯗ ꯄꯨꯟꯁꯤꯕꯗꯤ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯁꯅꯥ! ꯄꯨꯟꯁꯤꯕꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯔꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯔꯥꯁꯤꯅ ꯀꯧꯔꯛꯄ ꯑꯣꯏꯕꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯤ꯫ ꯀꯩ ꯍꯥꯏꯒꯦ ꯃꯝꯆꯥ? ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯒ ꯃꯥꯜꯂꯤ ꯈꯨꯈꯨꯝꯗꯣ꯫ ꯔꯥꯁꯤꯗꯤ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯋꯥ ꯉꯥꯡꯗꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯌꯦꯔꯨꯝꯗꯣ ꯄꯨꯟꯁꯤꯕꯒꯤ ꯃꯌꯥꯗꯨꯗ ꯏꯜꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯝꯆꯥ, ꯑꯩ ꯕ꯭ꯔꯁ ꯇꯧꯗ꯭ꯔꯤ꯫ ꯇꯧꯗ꯭ꯔꯁꯨꯅꯦ, ꯁꯦ, ꯅꯪꯅ ꯁꯤ ꯆꯥꯔꯒ ꯆꯠꯈꯤꯗ꯭ꯔꯗꯤ ꯅꯪ ꯃꯝꯆꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ ꯁꯅꯥ꯫ ꯍꯦꯟꯕꯗꯤ ꯃꯝꯆꯥ, ꯃꯥꯗꯤ ꯆꯥꯈ꯭ꯔꯕꯅꯤꯁꯦ, ꯅꯪꯁꯨ ꯁꯤ ꯆꯥꯔꯣꯀꯣ꯫ ꯍꯦꯟꯕꯁꯨ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯕꯅꯤ, ꯍꯣꯔꯦꯟ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯎ꯫ ꯄꯨꯟꯁꯤꯕꯁꯨ ꯌꯦꯔꯨꯝꯗꯨ ꯆꯥꯅ ꯑꯣꯀꯦ ꯔꯣꯖꯔ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯨ ꯃꯃꯥꯏꯗꯨ ꯐꯠꯂꯩ ꯊꯣꯛꯂꯤ꯫ ꯔꯥꯁꯤꯗꯨ ꯌꯥꯝ ꯐꯤꯡꯅ ꯍꯩ ꯉꯥꯏꯈꯣꯅꯦ ꯁꯅꯥ꯫ ꯄꯨꯟꯁꯤꯕ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯩꯅꯣ ꯃꯝꯆꯥ? ꯔꯥꯁꯤꯗꯨ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯅꯦꯛꯇꯥꯏꯗꯨ ꯂꯧꯊꯣꯛꯂꯒ ꯐꯨꯔꯤꯠꯀꯤ ꯀꯂꯔꯗꯨꯗ ꯅꯤꯡꯊꯤꯅ ꯀꯤꯁꯤꯟꯕꯤ, ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯅꯟꯊꯕꯤꯔꯤ꯫ ꯈꯨꯅꯤꯡꯗꯨ ꯀꯥꯡꯈꯠꯂꯞ ꯇꯧꯔꯒ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯃꯅꯝ ꯅꯝꯕꯤꯔꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇ ꯃꯌꯥꯗꯨꯅ ꯈꯤꯇꯪ ꯆꯤꯛꯄꯣꯏ ꯇꯧꯗꯨꯅ ꯆꯠꯂꯣ ꯆꯠꯂꯣ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯛꯂꯒ ꯔꯥꯁꯤꯒꯤ ꯈꯖꯥꯏꯗꯨꯗ ꯐꯠ ꯆꯨꯞꯂꯗꯨꯅ ꯃꯝꯆꯥ ꯀꯣꯔꯒꯦ꯫ ꯍꯣꯏꯅꯦ꯫ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯨ ꯀꯥꯈꯠꯈ꯭ꯔꯦ꯫ ꯇꯣꯃꯥꯁꯨ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯌꯦꯡꯂꯤꯕ ꯂꯦꯝꯕꯤꯗꯨ ꯔꯥꯁꯤꯅ ꯃꯆꯥ ꯑꯉꯥꯎꯕꯗꯨꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯔꯥꯁꯤꯁꯨ ꯃꯆꯥ ꯑꯅꯤ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯣꯝꯗ ꯂꯥꯏꯟꯆꯁꯨ ꯆꯥꯛꯀ ꯆꯥꯕ ꯅꯪꯗꯕ ꯃꯈꯩ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯄꯨꯡꯁꯨ 10 ꯇꯥꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯑꯣꯇꯣ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯁꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ, ꯃꯈꯣꯡ ꯅꯣꯏꯅ ꯆꯦꯜꯂꯛꯂꯤ꯫ ꯎꯆꯤꯟ ꯋꯥꯇꯣ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯑꯣꯇꯣꯗꯨ ꯇꯣꯡꯂꯒ ꯂꯥꯛꯏ꯫ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯇꯨ ꯌꯧꯔꯛꯄꯗꯗꯤ ꯒꯦꯠꯇꯨ ꯂꯣꯜꯂꯒ ꯂꯩꯔꯝꯂꯤ꯫ ꯂꯥꯏꯟꯆꯁꯨ ꯑꯣꯇꯣ ꯚꯔꯥꯗꯨ ꯄꯤꯔꯝꯂꯒ ꯍꯥꯊꯨ ꯒꯦꯠ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯤ꯫ ꯅꯨꯡꯁꯥꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯏ꯫ ꯒꯦꯠꯇꯨꯃꯁꯨ ꯍꯥꯡꯕꯤꯌꯨ ꯌꯥꯔꯔꯣꯏ ꯈꯟꯕꯒꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯀꯥꯔꯗꯨꯃꯁꯨ ꯂꯥꯏꯟꯆꯒꯤ ꯃꯃꯥꯡꯗꯨꯗ ꯐꯠ ꯈꯥꯝꯃꯤ꯫ ꯇꯨꯡꯗꯒꯤ ꯀꯥꯔꯗꯨꯁꯨ ꯈꯥꯝꯃꯤ꯫ ꯑꯍꯦꯟꯕꯒꯤ ꯕꯣꯗꯤ ꯀꯥꯔꯗꯇꯨ ꯊꯦꯡꯅ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯍꯦꯟꯕꯕꯨ ꯀꯨꯝꯍꯜꯂꯤ꯫ ꯆꯥꯎꯕꯁꯨ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯕꯕꯨ ꯀꯨꯝꯍꯜꯂꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯕꯦꯒꯇꯨ ꯄꯥꯏꯔꯒ ꯒꯦꯠ ꯇꯝꯅ ꯆꯪꯂꯛꯏ꯫ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯑꯍꯦꯟꯕꯁꯨ ꯍꯥꯊꯨ ꯆꯪꯂꯛꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯁꯨ ꯄꯨꯟꯁꯤꯕ ꯍꯣꯏ ꯎꯕꯗꯨꯗ ꯃꯁꯥꯅ ꯈꯪꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯂꯥꯏꯟꯆꯁꯨ ꯄꯨꯟꯁꯤꯕ ꯂꯥꯛꯂꯤꯕꯗꯨ ꯈꯪꯏ, ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯂꯦꯞꯂꯒ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯑꯣꯡꯒꯗꯤ ꯒꯦꯠ ꯇꯝꯅ ꯆꯪꯂꯛꯄꯒ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯒꯦꯠꯇꯨꯗ ꯆꯪꯗꯕꯤꯗ ꯂꯥꯏꯟꯆꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯃꯃꯤꯠꯇꯨ ꯌꯨꯡꯅ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯟꯆꯁꯨ ꯄꯨꯟꯁꯤꯕꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯡꯗꯨ ꯃꯅꯤꯡꯒ ꯍꯟꯗꯣꯛꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯏꯟꯆꯁꯨ ꯀꯤꯔꯨꯞ ꯇꯨꯡ ꯍꯟꯕꯗ ꯋꯥꯜꯗꯨꯗ ꯃꯀꯣꯛꯇꯨ ꯀꯣꯡ ꯌꯩꯁꯤꯜꯂꯤ꯫ ꯑꯗꯨ ꯐꯥꯎꯕ ꯄꯨꯟꯁꯤꯕꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯑꯍꯦꯟꯕꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗꯨꯗꯁꯨ ꯇꯞꯅ ꯁꯣꯟꯖꯔꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯥꯆꯧꯁꯤꯕꯨ ꯀꯩꯅꯣ ꯃꯥꯅ ꯇꯧꯏꯁꯤꯕꯣ? ꯃꯤꯅ ꯏꯖꯠ ꯇꯥꯕꯤ ꯄꯤꯌꯨ ꯁꯣꯏꯗꯅ ꯍꯥꯏꯕ ꯇꯥꯔꯤꯅꯤ꯫ ꯑꯁ, ꯅꯨꯄꯤꯁꯤꯁꯨ ꯀꯤꯕꯅ ꯂꯣꯏꯔꯅꯤ꯫ ꯍꯩꯃꯥ, ꯃꯃꯥꯏ ꯃꯄꯥ ꯅꯪꯅꯒ ꯆꯪꯁꯤꯜꯂꯤꯅꯤ꯫ ꯉꯝꯃꯔꯣꯏꯗ ꯑꯩꯗꯤ, ꯑꯩꯈꯣꯏ ꯗꯥꯆꯧꯁꯤ ꯀꯥꯔꯟꯒ ꯇꯧꯗꯣꯏ ꯃꯥꯜꯂꯛꯏꯗ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯋꯥꯜꯗꯨꯗ ꯅꯝꯂꯒ ꯂꯥꯏꯟꯆꯒꯤ ꯃꯃꯥꯏ ꯃꯄꯥꯗꯣ ꯅꯪꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯆꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯇꯟꯖꯥ ꯉꯥꯏꯔꯤꯅꯤ꯫
ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯁꯨ ꯊꯋꯥꯏ ꯇꯥꯅ ꯈꯥꯛꯂꯤꯕ ꯀꯣꯏꯁꯤꯅ ꯌꯨꯕꯗ ꯀꯣꯏꯅ ꯌꯨꯔꯦ ꯀꯥꯏꯅꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯤꯗꯤ ꯅꯔꯥꯏꯕꯛꯇꯣ ꯏꯪꯕ꯭ꯔꯥ ꯁꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯕꯨꯡꯉꯣ ꯑꯩꯒꯤ ꯀꯣꯏꯅ ꯌꯨꯕꯤꯔꯤꯗꯣ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕꯤ ꯄꯦꯠ ꯂꯥꯎꯕꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯔꯤꯚꯦꯟꯁꯀ ꯍꯥꯏꯗꯅ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯃꯇꯨꯡꯗ ꯔꯤꯚꯦꯟꯁꯀꯤ ꯋꯥꯈꯜ ꯍꯦꯛ ꯈꯜꯂꯝꯃꯕ ꯑꯩꯅ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔꯒ ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯅꯦ ꯆꯨꯔꯨꯞ ꯄꯤꯊꯛꯂꯦ ꯈꯪꯉꯨ ꯑꯩ ꯀꯤꯗꯕ ꯇꯧꯖꯅꯨ ꯈꯪꯉꯕ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯑꯗꯨ ꯐꯠ ꯍꯟꯗꯣꯛꯏ ꯑꯍꯦꯟꯕꯗꯤ ꯃꯥꯅ ꯁꯥꯒꯠꯂꯨꯔꯤꯕ ꯋꯥꯈꯜꯗꯨꯒꯤ ꯂꯦꯕꯦꯜ ꯈꯨꯋꯥꯡꯗꯨꯒ ꯄꯨꯟꯁꯤꯕꯅ ꯇꯧꯔꯛꯂꯤꯗꯨꯒ ꯈꯦꯠꯅꯃꯟꯕꯗꯒꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯃꯨꯛꯇꯅ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯁꯣꯝꯗ ꯃꯨꯠꯀ ꯁꯥꯒꯠꯂꯤ ꯀꯩꯝꯇꯁꯨ ꯇꯧꯕ ꯉꯝꯗꯕꯗꯨꯔꯥꯕ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤꯗ ꯑꯆꯧꯕ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯅꯨꯄꯤꯁꯤꯗꯕꯨ ꯆꯨꯔꯨꯞ ꯄꯤꯊꯛꯀꯅꯤꯅꯤ ꯀꯤꯍꯟꯕꯁꯤꯁꯨ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯥꯔꯤꯁꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯒꯤ ꯃꯀꯣꯛꯇꯨꯗ ꯀꯤꯕꯒꯤ ꯃꯃꯥꯏꯗꯨ ꯂꯨꯞꯊꯔꯒ ꯍꯦꯛ ꯍꯦꯛ ꯀꯞꯈꯠꯂꯛꯂꯤ ꯄꯨꯟꯁꯤꯕꯗꯤ ꯂꯥꯏꯖꯅ ꯀꯞꯂꯤꯕꯗꯨ ꯎꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯀꯔꯦꯝꯅꯔꯛꯂꯤ ꯀꯞꯄꯨ ꯅꯪꯅ ꯀꯞꯄꯗꯨꯅꯤ ꯑꯩꯅ ꯄꯦꯜꯂꯤꯁꯤ ꯅꯪꯗꯤ ꯂꯧꯊ꯭ꯔꯥꯎ ꯅꯨꯄꯤꯅꯤꯅ ꯂꯩꯍꯧꯔꯣꯀꯣ ꯑꯩꯈꯣꯏꯗꯤ ꯁꯟꯖꯥꯎ ꯄꯥꯏꯕ ꯃꯆꯥꯅꯤꯅ ꯆꯪꯈ꯭ꯔꯒꯦꯅꯦ ꯆꯅꯄꯤ ꯑꯣꯀꯦ ꯔꯣꯖꯔ ꯍꯦꯟꯕ ꯆꯪꯉꯁꯤꯂꯣ ꯀꯐꯧꯔ ꯏꯕꯦꯝꯃ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯅꯤ ꯑꯐꯥꯎ ꯁꯥꯗꯅ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯊꯝꯂꯒ ꯍꯦꯛꯅ ꯀꯞꯂꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯕꯗꯨꯁꯨ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯒꯦꯠꯇꯨꯁꯨ ꯍꯥꯡꯗꯣꯔꯛꯏ ꯂꯥꯏꯖꯁꯨ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯒꯦꯠꯇꯨꯗ ꯆꯪꯂꯛꯏ ꯁꯥꯇ꯭ꯔ ꯑꯍꯨꯝ ꯃꯔꯤꯡꯒ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯠꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯥꯗ ꯄꯥꯏꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯗꯕꯒꯤ ꯄꯅꯤꯁꯃꯦꯟ ꯄꯤꯕꯒꯤ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯨ ꯀ꯭ꯂꯥꯁꯇꯒ ꯆꯪꯗꯕ ꯃꯈꯩ ꯊꯣꯡꯖꯤꯟꯗꯨꯅ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯈꯨꯕꯥꯛꯀꯗꯨ ꯈꯨꯔꯗꯨꯅ ꯀꯝꯗꯧꯔꯦ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯒꯗꯨ ꯁꯨꯒꯠꯂꯤ ꯂꯥꯏꯖꯗꯤ ꯀꯞꯅꯤꯡ ꯇꯧꯔꯝꯕꯗꯣ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡꯉꯝꯗ꯭ꯔꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯨꯞꯊꯈꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯏ ꯉꯁꯤꯗꯤ ꯑꯍꯦꯟꯕꯁꯨ ꯃꯣꯏꯒ ꯁꯦꯛꯁꯟ ꯄꯨꯟꯒꯗꯕ ꯑꯣꯏꯕꯗ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯗ꯭ꯔꯦ ꯂꯥꯏꯖ ꯍꯣꯏ ꯑꯟꯖꯨ ꯍꯣꯏꯅ ꯐꯝꯕ ꯕꯦꯟꯁꯇꯨꯒꯤ ꯍꯦꯛ ꯃꯅꯤꯡꯒꯤ ꯕꯦꯟꯁꯇꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯐꯝꯂꯤ ꯂꯩꯁꯦꯝꯕꯗꯤ ꯇꯁꯦꯡꯅ ꯂꯥꯏꯖꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯅ ꯁꯣꯟꯖꯔꯤ ꯂꯥꯏꯖ ꯅꯪꯒꯤ ꯑꯋꯥꯕ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯨꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯣꯔꯦꯟꯗꯤ ꯑꯩ ꯕꯕꯥꯗ ꯍꯥꯏꯔꯒ ꯂꯥꯏꯖꯕꯨ ꯁ꯭ꯀꯨꯜꯒꯤ ꯕꯁꯇ ꯇꯣꯡꯅꯕ ꯍꯥꯏꯅꯔꯒꯦ ꯂꯩꯁꯦꯝꯕꯁꯨ ꯋꯥꯈꯜ ꯈꯟꯅ ꯂꯩꯔꯤꯉꯩ ꯂꯥꯏꯖꯁꯨ ꯇꯞꯅ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯤ ꯃꯅꯥꯛꯇꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯨꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯤ ꯄꯨꯟꯁꯤꯕꯗꯤ ꯂꯥꯏꯖꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯝꯈꯤꯕꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯂꯤ ꯑꯁꯣꯝꯗ ꯂꯤꯡꯖꯦꯜꯗꯤ ꯅꯣꯠꯕꯨꯛꯇ ꯀꯔꯤꯅꯣ ꯈꯔ ꯏꯔꯒ ꯂꯩꯁꯦꯝꯕꯗ ꯐꯠꯄꯤꯔꯛꯏ ꯂꯥꯏꯖꯗꯤ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯔꯤ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯅ ꯇꯧꯔꯤꯗꯣ ꯃꯥꯗꯤ ꯌꯥꯎꯁꯜꯂꯨꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯕꯦꯒꯇꯨꯗ ꯉꯥꯊꯔꯒ ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯒ ꯂꯩ ꯑꯣꯖꯥꯅ ꯄꯔꯥ ꯇꯥꯛꯂꯤꯗꯣ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯑꯟꯖꯨꯗꯣ ꯂꯥꯏꯖꯗ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯂꯥꯏꯖ ꯅꯪ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯄꯥꯡꯗꯕꯤ ꯈꯨꯝꯂꯛꯂꯤ ꯑꯩ ꯆꯥꯛꯁꯨ ꯆꯥꯔꯛꯇ꯭ꯔꯤ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯅꯣꯏ ꯍꯤꯡꯆꯥꯕꯤꯗꯨꯅ ꯄꯤꯖꯔꯛꯇ꯭ꯔꯤꯔꯣ ꯏꯇꯥꯅꯤ ꯑꯟꯖꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯉꯥꯛꯇꯪ ꯑꯁꯣꯝꯗ ꯂꯤꯡꯖꯦꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯔꯒ ꯅꯣꯠꯕꯨꯛꯇꯣ ꯂꯩꯁꯦꯝꯕꯗ ꯄꯤꯔꯛꯏ ꯂꯩꯁꯦꯝꯕꯒ ꯔꯟꯕꯤꯔꯒꯁꯨ ꯏꯆꯝ ꯆꯝꯅ ꯅꯣꯠꯕꯨꯛꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯩꯁꯦꯝꯕ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯑꯟꯁꯔ ꯄꯤꯔꯛꯎꯀꯣ ꯂꯤꯡꯖꯦꯜꯅ ꯏꯔꯛꯂꯤꯕꯗꯨ ꯄꯥꯔꯒ ꯔꯟꯕꯤꯔꯗꯣ ꯂꯩꯁꯦꯝꯕꯗ ꯃꯃꯤꯠꯇꯨ ꯐꯩꯅꯤꯡꯂꯗꯨꯅ ꯋꯥ ꯅꯩꯔꯦ ꯀꯩꯅꯣ ꯍꯥꯏꯈ꯭ꯔꯣꯏꯗꯣ ꯂꯩꯁꯦꯝꯕꯁꯨ ꯂꯤꯡꯖꯦꯜꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯨꯗꯦ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯄꯦꯟ ꯑꯃ ꯄꯥꯏꯔꯒ ꯏꯔꯤ ꯂꯩꯗꯤ ꯀꯗꯥꯏꯗꯩ ꯒꯔꯜꯐ꯭ꯔꯦꯟꯅꯣ ꯂꯩꯁꯦꯝꯕꯅ ꯅꯣꯠꯕꯨꯛꯇꯨ ꯑꯃꯨꯛ ꯄꯤꯔꯛꯏ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯁꯨ ꯄꯥꯔꯒ ꯅꯣꯛꯏ ꯂꯤꯡꯖꯦꯜꯗꯤ ꯏꯔꯥꯡ ꯃꯄꯤꯅꯤ ꯂꯩꯁꯦꯝꯕꯅ ꯂꯩꯇꯦ ꯀꯗꯥꯏꯗꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯍꯥꯏꯔꯛꯄ ꯃꯄꯥꯗꯨꯗ ꯃꯆꯤꯟꯗꯨꯅ ꯆꯨꯞꯂꯤ ꯑꯟꯖꯨꯗꯨ ꯂꯤꯡꯖꯦꯜꯗ ꯈꯨꯠꯇꯨꯅ ꯁꯤꯛꯂꯗꯨꯅ ꯌꯥꯔꯦꯍꯦ ꯌꯦꯡꯅꯤꯡꯗꯦ ꯀꯔꯤꯕꯨꯅꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯍꯦꯟꯅꯗꯦ ꯑꯟꯖꯨ ꯂꯩꯁꯦꯝꯕ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯔꯁꯤ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯍꯟꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯥꯝ ꯆꯥꯛꯆꯩ ꯍꯥꯏꯕ ꯂꯩꯁꯦꯝꯕꯁꯦ ꯉꯥꯎꯔꯦ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯀꯣ ꯅꯨꯄꯥꯅ ꯌꯥꯝ ꯆꯨꯞꯄꯨꯀꯣ ꯂꯤꯡꯖꯦꯜ ꯅꯪ ꯁꯜꯂ ꯇꯥꯍꯧꯅꯤ ꯍꯥꯏꯁꯤꯅꯤ
ꯑꯍꯦꯟꯕꯗꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯃꯈꯩꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯂꯩꯁꯦꯝꯕꯒ ꯔꯟꯕꯤꯔꯒꯗ ꯑꯃꯨꯛ ꯌꯦꯡ ꯃꯔꯛꯇ ꯅꯣꯛꯄꯗ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯄꯨꯟꯁꯤꯕꯅ ꯀꯝꯗꯧꯔꯦ? ꯕꯦꯒꯇꯨꯗ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯃꯃꯤꯠꯇꯨꯅ ꯇꯨꯝꯕ ꯁꯥꯔꯒ ꯃꯈꯨꯠꯇꯨ ꯃꯈꯥꯗ ꯃꯇꯧ ꯃꯥꯟꯗꯅ ꯊꯤꯟꯖꯤꯜꯂꯒ ꯂꯥꯏꯖꯒꯤ ꯑꯁꯪꯕ ꯁꯝꯗꯨꯒꯤ ꯃꯇꯣꯟꯗ ꯈꯪꯆꯤꯡ ꯆꯤꯡꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯒꯗꯨ ꯈꯨꯝꯖꯤꯜꯂꯗꯨꯅ ꯈꯤꯈꯤꯒ ꯅꯣꯛꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯂꯒꯁꯨ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯃꯁꯝꯗꯣ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯍꯟꯗꯦ ꯃꯃꯤꯠꯇꯨ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯂꯥꯏꯖꯒꯤ ꯔꯤꯌꯦꯛꯁꯟꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯔꯩ ꯃꯇꯣꯟꯒꯗꯨ ꯃꯌꯥꯅ ꯈꯤꯇꯪ ꯆꯤꯛꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯨꯠꯇ ꯂꯩꯔꯤ꯫ ꯂꯥꯏꯖꯅ ꯀꯩꯝ ꯇꯧꯔꯛꯇꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯑꯃꯨꯛꯀꯁꯨ ꯂꯥꯏꯖꯒꯤ ꯃꯁꯝꯗꯨ ꯑꯃꯨꯛ ꯈꯪꯆꯤꯡ ꯆꯤꯡꯏ꯫ ꯂꯥꯏꯖꯗꯤ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ꯫ ꯍꯟꯗꯛꯇꯤ ꯀꯩꯝꯇ ꯇꯧꯔꯛꯇ꯭ꯔꯦ꯫ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯍꯦꯟꯕꯗꯨ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯆꯤꯡꯒꯦ ꯇꯧꯔꯤꯕ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯗꯨꯅ "ꯀꯩꯅꯣ ꯗꯥꯆꯧꯕ, ꯃꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯩꯗꯣ ꯅꯪꯅ ꯇꯦꯛ ꯇꯧꯁꯜꯂꯤꯗꯨꯕꯣ? ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯄꯥꯄꯣꯅꯤꯀꯣ ꯗꯥꯆꯧꯕ." ꯄꯨꯟꯁꯤꯕꯗꯨ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯅ ꯊꯝꯂꯒ "ꯁ꯭ꯁ, ꯂꯥꯡꯒꯅꯨ. ꯑꯁꯤ ꯉꯥꯡꯄꯤꯛꯇꯨꯁꯦ ꯈꯔ ꯂꯛꯅꯒꯦ ꯇꯧꯅꯤ." ꯑꯍꯦꯟꯕꯗꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯦ꯫ "ꯑꯗꯨ ꯗꯥꯆꯧꯕ, ꯑꯁꯤ ꯅꯨꯄꯤꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ?" ꯄꯨꯟꯁꯤꯕꯗꯨ ꯊꯧꯁꯥꯗꯅ "ꯁꯛꯇꯥꯁꯤꯒ ꯂꯥꯏꯖ ꯀꯧꯕꯅꯤ. ꯄꯤꯛꯂꯤ ꯈꯨꯄꯤꯛꯁꯤꯒ ꯑꯩꯗ ꯉꯥꯡ ꯃꯆꯥ ꯀꯧꯗꯣꯏꯅꯤ. ꯑꯩꯅ ꯉꯥꯡ ꯃꯆꯥ ꯀꯧꯕꯗ ꯃꯈꯣꯏ ꯃꯔꯤꯟꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯍꯟꯒꯦ, ꯑꯍꯟ ꯁꯥꯖꯔꯤꯁꯦ." ꯑꯍꯦꯟꯕꯗꯨ ꯃꯀꯣꯛꯀꯗꯨ ꯅꯣꯝꯂꯗꯨꯅ "ꯑꯣ ꯑꯩ ꯈꯪ, ꯗꯥꯆꯧꯕ ꯅꯪ ꯁꯣꯝꯗ ꯑꯝꯇ ꯐꯝꯃꯨ ꯂꯥꯎꯅꯦ." ꯄꯨꯟꯁꯤꯕꯗꯨ ꯉꯥꯡꯉꯛꯅ "ꯀꯩꯗꯧꯔꯒꯦ ꯍꯦꯟꯕ? ꯃꯥꯒꯤ ꯃꯁꯛꯁꯦ ꯌꯥꯝ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯨꯅꯦ. ꯗꯥꯆꯧꯕꯅ ꯁꯛ ꯊꯤ ꯍꯥꯏꯔꯤꯗꯣ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯌꯥꯝ ꯐꯖꯅ ꯎꯏꯗ. ꯅꯪꯕꯨ ꯌꯦꯡꯂꯗꯤ ꯉꯥꯎꯔꯒ ꯇꯥꯅꯤ ꯍꯥꯏꯕꯤꯔꯤ ꯑꯩꯗꯤ." ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯒꯤ ꯃꯀꯣꯛꯇꯨꯗ ꯈꯪꯏꯟ ꯏꯜꯂꯗꯨꯅ "ꯆꯠꯂꯣ ꯑꯥꯗ. ꯁꯛꯇꯥꯁꯤꯗ ꯉꯥꯎꯕꯤꯒꯗꯕ ꯄꯨꯟꯁꯤꯕ ꯅꯠꯇꯦꯀꯣ." ꯑꯍꯦꯟꯕ ꯃꯃꯥꯏꯗꯨ ꯈꯤꯇꯪ ꯍꯟꯗꯣꯛꯂꯒ "ꯍꯣꯏꯗ ꯍꯣꯏꯗ ꯍꯌꯦꯡꯇ ꯉꯥꯏꯔꯦ. ꯅꯆꯤꯟꯗꯨꯗ ꯂꯥꯏꯖ ꯂꯥꯏꯖꯅ ꯁꯣꯟꯒꯗꯧꯕ. ꯑꯣꯏꯗ ꯋꯥꯅꯤ." ꯃꯅꯤꯡꯗ ꯇꯧꯔꯤꯗꯣ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯌꯥꯝꯕꯅ ꯑꯣꯖꯥꯁꯨ ꯌꯥꯝ ꯌꯦꯡꯁꯜꯂꯨꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯗ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗ ꯆꯥꯛꯆꯕ ꯅꯨꯄꯤ ꯈꯔꯗꯤ ꯁꯥꯎꯕꯗ ꯃꯩ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯃꯊꯪ ꯇꯧꯔꯕ ꯃꯇꯨꯡ ꯕꯦꯜꯁꯨ ꯇꯥꯔꯛꯂꯦ꯫ ꯑꯣꯖꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯕ꯭ꯔꯦꯛ ꯃꯇꯝ ꯑꯣꯏꯕꯅ ꯑꯟꯖꯨꯁꯨ ꯂꯥꯏꯖꯕꯨ ꯍꯧꯗꯣꯔꯛꯂꯦ꯫ "ꯂꯥꯏꯖ, ꯂꯥꯏꯖ, ꯍꯧꯒꯠꯂꯣꯁꯦ. ꯅꯪ ꯀꯩꯝꯇ ꯆꯥꯔꯛꯇꯦ ꯍꯥꯏꯗꯣ ꯀꯩꯅꯣꯝꯃ ꯆꯥꯎꯁꯦ ꯂꯥꯎ ꯀꯦꯟꯇꯤꯟꯗ." ꯑꯟꯖꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯄꯨꯟꯁꯤꯕꯁꯨ ꯃꯈꯦ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯄꯨꯛ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯒ ꯂꯩꯁꯦꯝꯕꯒ ꯔꯟꯕꯤꯔꯒ ꯃꯅꯥꯛꯇꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ "ꯂꯩꯁꯦꯝꯕ, ꯔꯟꯕꯤꯔ, ꯀꯦꯟꯇꯤꯟ ꯆꯠꯂꯨꯁꯦ." ꯑꯍꯦꯟꯕꯗꯤ ꯃꯌꯥꯝꯕꯒꯤ ꯃꯤꯍꯨꯜꯗꯨ ꯈꯪꯕꯅ ꯋꯥꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ. ꯑꯉꯥꯡꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯕꯅꯅꯦ ꯃꯤꯠꯀꯁꯦ ꯑꯣꯔꯣ ꯍꯦꯛ ꯍꯩꯊꯔꯛꯏꯅ." ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯗ ꯃꯃꯤꯠ ꯐꯩꯅꯦꯡꯂꯛꯏ꯫ ꯑꯁꯣꯝꯗꯁꯨ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯄꯨꯛ ꯄꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯔꯟꯕꯤꯔ ꯍꯣꯏꯁꯨ ꯑꯟꯖꯨ ꯍꯣꯏ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯄꯨꯛꯀ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯔꯟꯕꯤꯔꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯒ ꯁꯥꯔꯗꯨꯅ "ꯄꯨꯟꯁꯤꯕ, ꯂꯩꯁꯦꯝꯕ, ꯆꯠꯁꯤ ꯂꯥꯎꯍꯣꯏ. ꯑꯩ ꯆꯠꯄ ꯍꯧꯔꯦ." ꯃꯥꯡ ꯊꯥꯔꯒ ꯃꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯒ ꯂꯩꯁꯦꯝꯕꯒꯁꯨ ꯈꯪꯌꯦꯡ ꯌꯦꯡꯅꯔꯒ ꯍꯣꯠꯇꯅ ꯇꯥꯟꯅꯈꯤ꯫ ꯔꯟꯕꯤꯔꯗꯨꯁꯨ ꯂꯥꯏꯖ ꯍꯣꯏꯒꯤ ꯇꯨꯡꯗ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯔꯟꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯍꯨꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯀꯣꯏꯅꯕ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯅꯕꯒ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯏꯔꯥꯡ ꯑꯃꯅꯤ꯫ ꯂꯥꯏꯖꯗꯤ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯗ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯔꯨꯝꯗ ꯂꯩꯔꯨꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗꯨꯗ ꯅꯨꯡꯁꯥ ꯈꯤꯇꯪ ꯐꯨꯕꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯎꯔꯛꯇꯨꯅ ꯂꯥꯏꯖꯗꯣ ꯕꯣꯝ ꯂꯤꯛꯊꯔꯛꯏ꯫ ꯇꯥꯟ ꯆꯥꯟꯅꯔꯨꯕꯒꯨꯝꯅ ꯄꯨꯟꯁꯤꯕꯗ ꯐꯠ ꯄꯨꯊꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯏꯈꯪ ꯈꯪꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯐꯠ ꯑꯣꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯉꯛꯅꯦꯡ꯫ ꯄꯨꯟꯁꯤꯕꯗꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯤ꯫ ꯋꯥꯈꯜꯗꯨꯗꯁꯨ ꯈꯟꯖꯩ, "ꯀꯩꯅꯣ ꯏꯕꯣ, ꯅꯁꯥꯒ ꯇꯥꯗꯣꯏꯖꯥꯠꯂꯣ? ꯑꯩꯅ ꯃꯁꯝꯒ ꯆꯤꯡꯅꯕꯩ ꯑꯣꯏꯖꯥꯠꯂꯣ ꯃꯥꯅ ꯂꯤꯛꯊꯔꯛꯏꯁꯤꯕꯣ?" ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯁꯨ ꯄꯥꯈꯠꯅ ꯂꯥꯏꯖꯒꯤ ꯃꯁꯥ ꯅꯣꯝꯂꯗꯨꯅ "ꯂꯥꯏꯖ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯑꯟꯖꯨꯗꯨ ꯂꯤꯡꯖꯦꯜꯗ ꯑꯣꯟꯁꯤꯜꯂꯒ "ꯃꯥ ꯆꯥꯛ ꯆꯥꯔꯛꯇꯦꯅ ꯍꯥꯏꯕꯅꯤ. ꯃꯁꯥꯁꯤꯁꯨ ꯁꯥꯒꯠꯂꯦ." ꯂꯩꯁꯦꯝꯕꯗꯨ ꯄꯥꯈꯠꯅ "ꯂꯥꯏꯖ, ꯅꯪ ꯀꯩꯗꯧꯔꯦ? ꯄꯨꯟꯁꯤꯕ, ꯅꯪ ꯃꯪꯂ ꯂꯩꯔꯅꯨ. ꯔꯦꯁꯔꯨꯝꯗ ꯄꯨꯅꯕ ꯇꯧꯁꯦ." ꯄꯨꯟꯁꯤꯕꯗꯨ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯌꯥꯝꯗꯨꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ꯫ ꯂꯩꯁꯦꯝꯕꯁꯨ ꯑꯐꯤꯡ ꯑꯐꯥꯏꯒꯨꯝ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇꯨꯗꯒꯤ ꯂꯥꯏꯖꯕꯨ ꯐꯠ ꯄꯝꯈꯠꯂꯒ ꯆꯠꯄ ꯍꯧꯏ꯫ ꯃꯌꯥꯝꯗꯨꯁꯨ ꯂꯩꯁꯦꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫
ꯑꯍꯦꯟꯕꯅ ꯃꯪꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯒ ꯃꯌꯥꯝꯕꯕꯨ ꯀꯧꯖꯔꯛꯂꯤ꯫ ꯗꯥꯆꯧꯕ! ꯄꯨꯟꯁꯤꯕ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯂꯥꯏꯖ ꯂꯩꯔꯝꯗꯕꯗꯨꯗ ꯃꯃꯤꯠꯇꯨ ꯊꯛ ꯌꯦꯡꯈꯠꯂꯛꯄꯗ ꯂꯩꯁꯦꯝꯕꯅ ꯄꯝꯂꯒ ꯆꯣꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯨꯛ ꯁꯨꯛꯆꯤꯜꯂꯒ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯑꯍꯦꯟꯕꯗ ꯌꯦꯡꯂꯒ ꯈꯤꯇꯪ ꯁꯥꯎꯔꯞꯅ "ꯑꯩꯒꯤ ꯇꯝꯄꯥꯛꯁꯤꯗ ꯇꯨꯔꯛꯄ ꯅꯨꯄꯤꯕꯨ ꯑꯩꯒꯤ ꯈꯨꯠꯃꯛꯇꯒꯤ ꯂꯩꯁꯦꯝꯕꯅ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯔꯝꯗꯕꯤꯗ ꯄꯨꯔꯒ ꯍꯦꯛꯇ ꯆꯠꯈꯤꯕꯗꯤ ꯄꯨꯟꯁꯤꯕ ꯑꯩꯅ ꯈꯛ ꯌꯥꯔꯣꯏ꯫ ꯂꯩꯁꯦꯝꯕꯒꯤ ꯈꯨꯠꯇꯒꯤ ꯂꯥꯏꯖꯕꯩꯗ ꯈꯨꯗꯛꯁꯤꯗ ꯃꯨꯟꯒꯅꯤ"꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯗꯨꯅ "ꯍꯦꯟꯕ ꯆꯠꯁꯤꯜꯂꯣ꯫ ꯑꯣꯀꯦ ꯔꯣꯖꯔ, ꯅꯨꯄꯤ ꯃꯨꯜꯂꯨꯁꯤꯜꯂꯣ꯫